Hello my YouTube family, Manipuri homemaker channel me ambu taram nok seri. Aigi jengpu kulang jeng biu me am atuki matik lang bane khoi ya han bagi maong da. Ado karigumba aigi khupeng sida pheng bada karigumba lang draba adum unsubscribe taw biramo adu da gide dislike sunam biramo ai kamta saujaroi. Aduga aigi channel si su kitang kana ba pijage na hangjaba channel ni ko me am da. Duduna aina yumda sum sizinaba kana ba mayamda sum utjabane yamna khang haire haidana utjaba sunna chadeko duduna khoige anau sum tawbo khopa try tawbo sisu yamna nungai jai aide duduna mayamda sia tawjabane ado soi ki balan ki ba kaya yawrab sunga piyo miyoi ba haiba se soi da bangam pote natra do yamna khang haire haibagi wa sunate adu chengphu se duki matik lang mane adu chengphu da nate khoi gi cooker oi gera khang oi gera loina ma ko loina ma yai ko adu khoi na silver gi khang adum haina dra aduna silver di nate ko mem aluminum ne ko khoi gi aluminum ga iron ga yanar ga sa bu su yawi aduna iron ga aluminum ga yanar ga sa bane ba chengphu ga se aduna ai sho dum hai khoi gi silver gi khang ka kaina adu silver nate ko mem khang ba su dum yaw birangani yaw puti adu si kamaina langi no do adu kadai da phangi adagi kamaina phengani kaya pi loina ma haijarake video se skip tawdana full yengbi ko mem akhoi gi langtrick langna phajana phengna na ba adu de hujik pheng ba horas ko mem akhoi gi kangna leiba chengphu je akhoi gi ising haipetang kitchen biraga sapon ni na pheng doi ni na ba akhoi gi mahi na tabani na ising de kitang khichalaga heta takhai ba horage adu ga akhoi gi kaino se nura se scotch brite to adu lairaga di yamna lang bane akhoi gi aidi leitabagi akhoi gi stin run na tawraga heta takhaire adu mathak ta scotch brite ama budi lon chale akhoi gi yam patara ba koina sijina bagi adu dagi de akhoi gi scotch brite akhoi gi stin run nyanjalaga sarak pam chu leidana adu du su yam lang bane adu kon phengba matam da magi stin run na takpata di mami se ta kalidana adu du de ta da bane akhoi gi scotch brite chuom ba ko lek phengba che duduna araiba manga si jai je heta ningjang tane heta phenga bane akhoi ge ai di chengphu arang bodo naha muki mamangi da video thagki bodo adu sum chin na re aduna si se sinna dana tham bane ba do sapon je khang pata gi angtang phenge na khan badi ang kui raba adu nga si di tam chap chare hayang chu diwali ni aduna chengphu pheng do bolai bodo si heta phenga ga mayam da su share taw jarage na taw jarak pam ni mayam adu sumaina takhai ba ba phajana takhai rani kharadi wana khadi takpi batare taiba makhai akhoi gi duki matik phajabane adudagi de akhoi gi kolik kaino gi aluminum gi khang ga do dum sina ba hek loi baga sigi saponi na dum phenga de akhoi gi ahan badawna dum lang lai bane ba adudagi de akhoi gi chengphu arang ba che imoinu na su harau rani akhoi na yeng bada su yamna nungai re adudagi de lakshmi na su harau rani ko yam nungai bane akhoi gi chengphu yamna lang ba che wakhan ga siam nungai bane ba duna phajana cham thoe hujik takhai ba loraga yenga je hujik shining ama kar ga lang mane ba sigi sapon ne pheng ma je khoi gi chengphu gi de ma haira khangde harpik khangde dum utna waina loina pheng nei nga tani ko lang na dum adu raga su shining ama di ka su ka da bane ba duduna sumaina shining ka na lang na phajana pheng biu adudi ai gi nusiraba viewer singna video se kitang ka nei nungai haina khanbi bataraga di like amamam tang nambiramo motivation pipi boina dudagi di subscribe taw bitriba singna subscribe taw san biramo kana ba nungai ba video pu duna lakjage dudagi di sigi sapon jina pheng ba che khoi khutsa cha that pa khop pa kaimta laitre aduki matik nungai ba aduga maman chu yam no hong ko khoi gi lupa tara kundang pi ba pot ne ba duna sigi sapon je kadai da phangye habdu akhoi gi bazar gi nupi kaithen manakta dum hawai chungwai yon ba dukan da sugum ba sapon che dum pairaga laibudu birangwani mayam chu aduna akhoi gi aluminum phengba sapon hairaga dum laibiyo ngasi gi di loiselage bye bye.